maru ebo content amang khatang mem amuk hana share tawjage mauna ama hat ke taramba miyoi ani fare Imphal West District ki manung sana leiba thangmai ban hizam dewan laikai da mauna ama bu gari macha tongduna lakpa miyoi ahumna nampu sapu da hat ke tawa matagum masin makhut makhong na singba phajilami haiba miyoi ani Imphal Police Station na pharba matung CGM Imphal West na tha asigi kunthra mate fawba police custody da remand pikre thaudo asigi matang na mauna asigi mapu roibana Imphal Police Station na wakalakiba complaint dagi police na sagolban kangbam laikai dagi Aramba manju sei kunthraom da apok palai khidraba en dananjoi amasum kaisamthom elangom laikai leirak achobadagi laiton jam premjit allies gopal sei kunthra mari apok palai khidraba el indramani bu tha asigi kungo humdo gi nungthin phaduna wangpang sing chatharakibani thaudo asigi matang dasu mauna asigi mapu roibana police ta wakalakhibadi mapu roiba asina laikai da hoksi sanaba chatlingai sairakta ma ki loinabi amasum masa nupina Mayumda Leiringai talakta masak khangdaba miyoi ahumna gari macha tongduna Mayumda laklaga maki Nupi bu makhong makhut machin mensinduna injection kapnaba hotnaramani thaudo asidagi su maki Nupi na law khongba tawrakpadagi manak nakpada leiba mapu roibasu Mayumda thunna yangna sanglakpa matamda sakhangdaba sing adu khonglei thunna nanthok tuna sienkhibani hairi thaudo asiga mari lainana police na su FIR panduna mara leire hairiba miyoi anibu phaduna wangpong satharakibani Police na pharaba miyoi anibu makhatana wangpong pahong sathanabagi damak CGM Imphal West ngarang puthoraki police ke player asibu taraba matung CGM Imphal West na manju amasum premjit allies gopal butha asi kunthra mate fawba ngarang police custody da remand pikhrena spaux na makhatari atopa maruoiba paw amana mo positive oirabi Mirol bi ama hospital lagi Centhoklaklaga Mayumda Leiramle yumgi miyoi sing test tawgadori Porompata Leiriba Jenims Hospital ki COVID ward COVID-19 positive oibadagi layengduna leiribi Mirol bi mauna ama hospital authority na ningthina layengbide amadi matam chana pija pithak tobide haibadagi lona Centhoklaklaga masagi mayumda nongma Leiramle makha tana nupi asigi imungi miyoi sing COVID-19 test tongnaba thorang mari leinana authority na lokhatkre Mirol bi nupi asina Jenims Hospital dagi lona Centhoklakpagi matangda Imphal East ki Khetrigao da leiba Yumkhaibam Anti-Drug Association yadadagi phangba pawgi matung inade Mirol bi nupi asi Khetrigao makha laikai sahi kunthraga nipan rom sura bi nupi ni ma COVID-19 na positive oibdagi Jenims Hospital ki COVID ward layeng chathaki adubo hospital authority na ningthina layeng bide amadi ayuk nungthil numidang gi sana thaknaba potlam si ningthi nungai na pija bidabadagi pendabadagi hospital dagi lona Centhoklak tu ngarang numidang masagi Mayumda thunglakibani Positive oiribi nupi asina masagi Mayumda thunglare haiba paw phangbadagi club ki miyoi singna khudakta yum aduda sangsinduna makpu amuk hana hospital la puduna layengna ba honaki amadi yum aduda lairiba miyoi sing COVID-19 test tawthokna ba wafam thamki club asigi maikei digi thamkibu wafam singasi imung asigi miyoi singna yabiduna ngasi club na Imphal East ki police amadi CMO Imphal East ta paw piduna imung asigi miyoi taru pukhatuna makhatana COVID test tawna ba thabak lok paikhatkre Yum sisu mari lainaba Imphal East ki DC na cantonment zone oide hana lakthoanduna makhatana section thorangi thabak lokhatuna laina asi atopa mafamda sandoktana ba hotnari haina su pawsin makhatana phungdorokli atopa paw manamo grocery dukan mana masing yolibasing COVID-19 test takthokadabani haiba Union Health Ministry gi wafam state sarkar na thabak oina pangthoktre Haukiba August Nipana Union Health Ministry na thokiba serol amagi matungina grocery dukan mapusing manamasing yolibasing amasung atay vendor hanglibasing bu tamthiraba COVID-19 license asidagi ngathoknaba COVID test tawgadabani haina state amasung union territory singda khanganki adobo Union Health Ministry na khanganki bu wafam sing asi ngasi phaw Manipur sarkar na ngaktuna thabak oina pangthokpa ngamdana leire Manipur dari nongmagi COVID-19 na positive oiba migi masing hingalakle masigi mathakta mana masing yonba grocery dukan sing amadi vendor hanglibasing COVID test takthokna laibadagi license asi sandorakadra haibagi akiba ama sauna leire Union Health Ministry gi maikei state amasum Union Territory singda aiba serol piduna khangan kiba adugi matung inadi grocery dukan mapusing mana masing yolibasing amadi atai vendor hanglibasing asida karigumba makhoida laina asi nare haiba Khanghaudravadi miyoi kya laina asina sandorakpa yabagi singnaba lei haidi state amasum Union Territory singdadi Union Health Ministry gi maikei digi aiba serol piduna khangan kiba aduda Health Ministry gi Rajesh Bhushan oxygen gi facility yawa ambulance transport system amasum quick response
mechanism mapung phana lehanabagi tangai fadabasu phongdokhibani ambulance sizinaba phangdabagi case numidingi yengsinaba amasu masigumba thawdoksing lehandanabasu sterol aduda mek singna palle Union Home Ministry na lakhotliba khongthang asi COVID license sandorakpa thingnabagi damaktani loinana hena section thorangi thabak lokhatuna miyoi kayagi punsi kanabani haina Union Home Ministry gi mekedigi state sing amada union territory sing da pikhiba ayi besurol aduda Rajesh Bhushan state sing gi additional chief secretary principal secretary ama sub secretary health sing da ikhiba sirol aduna mek sengna pankhibani hairiba thabak sing asi athubu matamna paikhatuna test tathokpa yamna tuna isolation tohonba natragana health care facility da admit tawduna thamba amasu matik saba clinical management tawbana mi sibigi sang asi hanthanbagi maru oiba component sing oiri positive oiba case ama hek khangbaga athubu matamda contact tracing tawbagi thabak paikhatkadabani amasu contact sing adugi sada marfu fawba masa khangdoktuna pung humdran thogi manungda quarantine tawgodabani symptom laktringagi mamang numit nini da miyoi humdrarom loinaramagi tracking normal miyoi amada leiba thengnai hairi maru oina laisat asi industrial cluster sing maru oina nakna thabak suba environmental high prevalence area dagi lakpa miyoi sing amasum high density oiba Islam prisons all as home sing dagi laisat asi sandoknabagi sports sing oihali masigi mathakta grocery dukan mana masing yolibasing amadi atai vendor sing asi masing yamnaba miyoi singa sandoknabagi sang wangna lei maramaduna miyoi sing amasu mafam sing asi test tobagi thabak hena yangsinba mawongda ICMR gi guidelines sing ngakna tawgodabani haina Rajesh Bhushan gi sirol adura mek sengna panmani khudaki oina paikhatpam thokpa thabak sing asi Manipur sarkarna paikhatna leire lamdam sida leiriba grocery dukan sing mana masing yoliba sing vendor sing asida hauzik phawbagi oina sarkarna kariguma miyang amata changdana Ministry of Health and Family Welfare na COVID test tawgodabani haibadu indaduna leiriba si kari maramgino laisat asi makhatana sandoknabagi lambi phalibra haibasi miyamna hangnaraba wahang ama hoiri haini su pawsin makhatana phungdurokli atop maruoiba paw amana mung taruk suba semester gi exam September mayai salakpada tawraba maruoiba point khradang ani suba amadi mari suba semester promotion piraba yai mahairoi singna khudong sagadaba exam center khanba yagadawri full mark hanthaduna exam gi matam pung anikha oirakadawri Manipur leiba BA BSc BBA BCom PPES ki taruk suba semester gi exam sing COVID-19 laisatna maram oiduna tawdana lakpa adu September gi mayai salakpada pangthoklaba yai haina University and Higher Education gi Joint Director T Ozina MU gi register amadi examination controller da ayiba surul thaduna khangankre surul aduna hai Manipur University authority singna higher risky mafamda leiba mahairoi singi yengduna mahairoi singi khudong sanaba singadabani amadi college ayamana quarantine center amasung COVID-19 testing center oikibana college singi principal singchu manak nakpada leiba school college ta exam center oibi yanaba singadabani hairi serul aduna makhatana hai taruk suba semester gi exam asi September gi mayai salakpada pangthoklagani COVID-19 laisat ki phibam yengduna exam gi full marks su sada yang khairom hantaraba yai loinana exam gi matam su pung ahum gi muhutta pung ani da hantana bohonari exam pangthokpa matam da physical distance ngakani aduga ani suba madi mari suba semester gi oina promotion su pirakpa yai hena surol duna makhatana su phungdurakli paw su lusilakpo oina Airtel user sing gi oiba short content masang tang mayam da share tawjaramge Airtel sizinaba miyoi singna 1 GB gi data pack amada lupa samada leiraba yai Airtel gi chairman oiriba Sunil Mitra na lairik phongmugi thauram amaga mari leinana Airtel sizinariba miyoi singna 1 GB gi data pack amada lupa samada leihanaba ingit ama pikre magna haikibada US amada Europe lebak kumna 1 GB gi data pack ta lupa lising ahum ga satre gi lising mari ga samri phawba lawba pamde adobo Airtel na tha amagi validity oba 16 GB gi data pack adu supna gi lupa sama humpuda sizina hanbadudi awabo oi hairi magna makhata nai hana lupa sama humpuna 16 GB gi data phangalamba adudi business ki thausilamani hauzik lupa sama mawdra mangagi plan na numit kun ga mari ni nungti gi 1 GB data phangaliba asisu 2.4 GB oina numit kun ga mari ni asida phangalaglagani
data pack adu loiraba matung 1 GB amada lupa chamada leiraga sizinaba yagani hairi karigumba Airtel gi plan sing asi hengalaklabadi hojik leiriba asidagi saruk cham hena hengalakani hainasu report tawnari haina pawsina makatana phongdorode duga mayam anobo paw hek lakpaga mayamda athuba matamda update pi bangamna wona jarage share ge video sing matang sa lu sinjarage and thank you.